ꯊꯝꯖꯔꯤ ISTV ꯃꯅꯤꯄꯨꯔꯤ ꯄꯥꯎꯃꯤꯌꯦꯡ ꯇꯥꯕꯤꯔ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯇꯃꯦꯡꯂꯣꯡꯒꯤ ꯀꯣꯝꯂꯥ ꯆꯥꯎꯕꯒꯤ ꯆꯥꯡ ꯃꯆꯨ ꯑꯃꯗꯤ ꯃꯅꯝꯒꯤ ꯆꯥꯡꯁꯨ ꯅꯣꯡꯃꯒꯤ ꯍꯟꯊꯔꯛꯂꯦ ꯍꯥꯏꯔꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ Tamenglong Mandarin natraga Tamenglong Orange haina sakhangnaraba Tamenglonggi komla asi chahi khudingi chawbagi chang asuki matik hanthaba machuda chawna ahongba leiba loinana komla asigi manam watlakpa thengnare haina College of Agriculture Central Agricultural University ki Department of Horticulture ki Associate Professor Dr. R.K. Dilifna phongdorakli Tamenglong Lower Ground da pangthokiba Tamenglong Orange Festival da khwaidagi fana komla puthokpa changdamnabada jury member oina saruk yakiba Dr. R.K. Dilifna ISTV News da khangalakibada Mahauda amadi manamda top topa khenaba ama leibagidemak malemda sakhangnariba komla makhal asida thengnariba hongbasing asidagi ngakthoknanaba natraga kannanaba athuba matamda komla thariba longmi singidamak awareness program ama pangthokpa mathau tare Makhoigi maphamda komla thabada changba technical know how amadi scientific knowledge sing phanghanbasu darkar leire haina College of Agriculture Central Agricultural University ki Department of Horticulture ki Associate Professor asina makha tarakli compete over yaraba and sometimes kermatamda akoigi mapangi miyo singsina akoi Manipuri ki kenosina mahau da masakta heli haibauda hainaraba asigum laba magum leiraba akoigi komla si akoina yokhanaba amasung makatana expand tawnaba tahoudragadi akoigi afaba sendal lambi ama mangkiba yabagi achouba adugum laba akoigi threat ama lei British ki makhutagi Indiana ning tamba fanglaba chahi humfu helabasu Manipur gi miyamna maning tamna government ki mayokta kholau amata lawba ngamjiba asidagi koknaba Statehood Square miyam gi apamba phongdokpa maphamoina lawthok haningi haina JDU Manipur State Unit ki President M Tomina phongdorakli wafamasi ngasi JDU gi office nauna hangdokpaga mari lainana mahangna phongdokhibani paugi mifamadu da JDU gi Senior Vice President Limjalet Haukip amadi Advisor CH Manglemjau su saruyaki Tombina makhatana India ge te state singda miyam gi protest tawpham sing state government singna laukthokuna thamli Manipur gi oina ngasi fawba laukthokta asina miyam gi aningba apamba phongdoknaba hotnabada DC na singbadagi permit lawba mathau tari miyam nasu apamba amadi pendaba phongdokpham leitabadagi ngaihak leitana police ka muknari asigumba sing asidagi koknaba Statehood Square bu miyam gi protest area oina laukthokadabani Manipur da traffic jam toina thokliba hamadi accident thokpagi chang ka hena wangliba asidagi ngakthoknaba government na proper parking area semgadabani haiki akoigi noma kangdana gari si registration tawe noma kangdana gari sing si registration tawe noma kangdana gari masing hengale adu missing ju hengale adu lamdi pakthor ko leite ngasing mak akoi Manipur gi miyamna akoigi office ki award ki matamda thengnariba akoigi traffic ki oiriba akoigi problem ase traffic jam ase atei topo state gi hena Manipur na yam sathina akoi hele maramudna state government na athum matamda prajamiyam gi damta khallaga proper parking ama pidrabadi akoigi state government gi sector dagi crore da paisa chatlaga lambi paktho e Paktoki lambi the parking wisele lambi pakto haibagi lambi sasari singaduda karigum to khudong chaw phangde Victim of trafficking and commercial sexual exploitation haibasida nongmagi oiba legal awareness program amaga khananai naba mifam pangthokre Imphal West ki SP ki conference hall da pangthokiba thauram aduda Imphal West ki Chief Judicial Magistrate A. Noktunesori, Imphal West ki SP Dr. A.K. Zhalajit, Social Welfare Department ki Mari Lainaba Official Amadi Women's Action Development Ward ki Secretary Sobita Mangsa Tabamna Singba Miyai Kyana Saruk Yaki, Imphal West Legal Service Authority Amadi Imphal West District Police na punna sinduna pangthokiba thauramadu pangthokliba topic asiki matangda akhang hai singna wangang ki amadi khananai nakhi DC Porompata Cheliba Diesel Auto gi driver K Alip Kumar amadi W Budhana Ari Petrol Auto Sing Service Tawba Thingani Haribasi Porompa DC Road Leiriba Petrol Auto Rickshaw gi Union Carrier and Essential Service Provider Welfare Union Yabangam Loi Hairi Miyam gi apambagi matungina auto service tawkhibani service tawrakpa matamda ayat apan thoklakpa tarabadi makhoi anina daita pugadabani hairi
Chairel Khongnang Lekaidagi Chahi Ani Khakta Ngairiba Moirangkhom Paikhomba Koba Nupa Macha Ama Chatkiba December ki tang mapan gi ayuk pung nipan makhairom taba matamda mayum gi thongal dagi mangkhiba du ngasi fawba thiba khangdana leidi angang asi mangkhiba gi matangda imung manung yaungna lekai miyamna thangnaba pukri fawba stitok tuna amadi atai atopa pukri singda thiba gi thabak chathaba leptri imung manungdagi fangwa paugi matungina angang asi mangkhibagi matangda thajanebagi matungina maiba maibida yengluba matamda migi makhut chankre haina fongdorakle haidi panba yabo wafamdi laikai gi ahallamana imung manungda fongdokhibada angang asi nupi amana pamduna chatkiba uhawi haiba wafam laikhrabani Manipur da lingkhatkiba NIT gi ahanba batch ta tamkiba Kaisampat lemajam lekaidagi Rudi Okramna B.Tech ta stream khudingmakta khwaidagi makok taduna chairman's gold medal amadi electrical and electronic engineering da su NIT Manipur gi khwaidagi makok taduna institute gold medal fangle All India Radio Imphal da e paugi lamda achauba thodang lauramba singjamai khetri lekaidagi seramangina leikhidabagi ahumlak suba mapokumon thoram singjamai khetri lekaida pangthokre S. Mangi Singha Federation na Sinduna Pangthokiba Thauramadu Manipur Cultural University ki Vice Chancellor Professor N. Khagendra, ex-MLA K.H. Loken, Amjugi President Samja Yauna Miyoi Kyana Saruyaki, Wangang Kibasing na Fongdok na Kibada, Laikidraba Sera Mangi Asi Samas Asibu Achumba Maikaida Puna Buhonaramba Miyoi ni Haina Singthanaki. Aku kita share hari aku ki mana aku mau upami pergi makan apa makan kota kita mau upami sih direct tahu. Ahlu bersih kan macam tunggu future generation orang teraba naharul sengsi muksi biba, bagi laptop pegar, ada yang mau nak tampil kita mari bang muksi ba nationalism, ada yang mana macam muksi ba, taksi kasih tahu lor, ada yang mana guide tampil kita ahlu mana sengsi, bagi kita mana pun yang blik lagi. National Federation of Postal Employee ki makhada Bharat Pumbada pangthokpa strike saugatuna All India Postal Employee Union P3, All India Postal Employee Union P4 amasung All India Gram Dak Seva Union Manipur Divisional Branch na Sinduna Imphal Head Office da ngasi wakat mifam sathakre All India Postal Union P3 Manipur Division ki Secretary M Nabachandra na fongdorakpada Taret Suba Central Pay Commission da Gram Dak Seva da thabak tawriba singsu civil servant oina chansinna ba haibada tadaba employee singi allowance kakhibagi mayokta khongjang jangsin bani haiki khongthangsi phajade haina koi decision chathabani basigi maram asobo mana koi GDS ko gi 3 lakh chen level international level GDS kambu je koina 7 pay gi parbida dot to holo haibadu adu mokoina reject torpa adu gi koina sigi dana sigi lona adu gi hesitation Umanglai kanba apunba loop ukal na sinduna tangkhul nurabigi matangda khanna nainaba mifam pangthoknaba sem sakre tangkhul nurabigi thauramasi masagi oipham thokpa achumba asengba parengda pangthoknaba hotnadaba yadabagi tangai fadaba kaya lakpadagi mifamasi pangthokadabani hairi Jenims Students Association na sinduna nongmagi oiba e dan tawbagi camp ama Jenims Blood Bank ka khusamnaduna pangthokre Thank you for saving my life haiba slogan da pangthokiba e dan tawbagi camp aduda association gi maheroi kuntra manga amadi Jenims School of Nursing gi maheroi kun henbana EPK association gi president MD Yahayan Khana lemna e dan tawba asi chahi khudingi leptana pangthoktuna miyamda kanaba fanghangani haiki Sahiya magi manung sida moi blood center ka target ekoi gi Jenims blood bank na adu moi ta pizagani mani no blood sigi kudong sala sima pizai aduga loina na koina mi atopa noble cause amasu leijare ko mayam gi I darkar oiba khai makanda gi free da dum pizawa su mi yawi kudong sada matangda Amaromda HDFC Bank na Bharat ki mafam pumnamakta English ingani tariatagi hauduna corporate social relationship ki makhada leptana pangthoktuna lakpa nongmagi oiba e dan tawbagi thauram ama MG Avenue da leiba HDFC Bank Limited ta pangthokre Deputy Manager DK Peter na ngasigi nimit asida HDFC Bank na sinduna city chamapan kontrada mafam lisingani da e dan tawbagi thabak chathaki nongmada e dan tawbagi chang khwaidagi wangbagi damak World Guinness Record ta fawwa chanduna Few years back, right from Rainfall, it has been starting since 2010. But as a part of blood donation camp for all over India, it has been started since 2007. One of the events that recorded by HDFC Bank is that last year, this camp could organize could produce one of the largest donors in a single day. Commerce and Industry Department ki makhada KVIC Mudra PME GP MSME
Food Processing Fund for NABARD amadi Credit Guarantee Fund Trust for MSME na chingbagi manung sanna trade ni futarukta loan long na bigidamak apply tawkraba singduna loan haidorakpa ngairingai cherakta November tang 15 da Commerce and Industry gi Deputy Secretary na thokiba notice ki matungina district singi DIC gi General Manager singna chathariba thawong sing adu lol thariba miyam gi mayoktani amadi miyambu usittabani haina MSF na fongdorakli Lol pibagi mingda miyam dagi nampuda paisa khaibani haina DIC gi General Manager singbu MSF na laukthokpaga loinana miyam gi interest da khongthang kaya laukhatlagani hairi maroiba paw amuk hana Tamenglong gi komla chawbagi chang machu amadi manam gi chang su nongma nongma gi hantharakle hairi miyeng tabir punangpo amuk hana khurumjari